mayambu ahanba maktada Manipuri wari yumjauna mayambu amukka hanna punemjari ngasi soi khoina wari ma bhapna saduna ijaba wari ma mayamgi damaktani haidana puduna lakchari wari asi pathok charapa matamda soi kiba langkiba kaya yaurabasu mayamna puksal chauna ngakpiyu haidana haijari aduga channel asibu mapung phanba matamda saruk yabi boina adomodomna like amadi subscribe share to biramusu haijari wari asi hingliba natraga laikhidraba kanagumba amataga mari lainana ijaba wari nasade bhapna saduna ijaba wari amakhakni phare mayam adudi wari asi lithok chanaba tawjaraklagi wari asigi maming laisabi maibi ningtham thagi ingkhraba un marak aduda khrakhak lauba makai misik mirau khol tanaraktraba matam aduda kanagumba amata suyumdagi mapal thoknaramde ingi haidana ngantana ningtham thagi matam ga oisili ahingi matam naga yamna sangli kanagumba amata yumdagi mapan thoknaba tawda adumak mayam su lainai laisil supum thai ta thai ikhang khangaudana Sophia makhoigi yumdagi thong adu hangdorakle aduga sumang matol tana tholakle masa mathanta makhoigi sumang matol tana lairiba adom thangba saruk pukhri aduda pukhri mapal tamna lakle pukhri mapal yauraba matam aduda machinda sumurum soli kari soli bano gyameng amate hektade yum thangnariba Suras masada kari kumba amata phawba tawda mapan thokningle haidana hingi matam aduda mahaksu mapal tholai Suras wakal da kari kumba amata khanba tawda dum tholakpani adubu ingkraba marak aduda masasi tumning tholakpaduda Suras na sumna hai ish onthona su ingkreda aise athaba phurit amasu lituna se tumhogdaba onthona su ingkreda kaisu thoina ingam loi haidana se tholakpani adubu hekta mayadi masi haiduna Suras yana kha tamna lakle apal thokpadu loisillaba matung imung tamna changlai mahaksu ngasai makhidi masado hobi lakpaduda kaya thoina amata khanba tawda adum changlakhibani adubu angakpa mataw madam haki masado kai kainu uba horakle Surasna ada leirisi karino mi malida Mangol dagi thandolakliba musi raba maingala duda pukhri mapal thangba maike somda kanagumba ama thekna jagoi sabagum tawriba masado thekna tawribado Surasu urakle Surasna ada ki sikana sibu laisabi oina su tawida maugdi mande masa se parap yumthang nariba Sophia si oribra Sophia si malida haiduna Surasna mahaki ukhokten aduda munadamak yengi ukhokten marum madudagi Sophia tamna yenglai Sophia suma sada kanagumba ama lakle haibagi sanel phangbagum tawri jagoi thekna saramba pumnamak singadu sabhekta lepi Sophia mi lakpagum tawida mi lakpra mi sumande jiba thawai panba amadi lakti laida hairaga Sophia tung laithoktuna yenge khalli adubu Sophia laithoktuna di yengdri Surasu mawng mataw sing aduda masada aki tujungba kharadi phawri Surasna sidi mawng amanida ai manung asida sangsilagi hairaga Suras imungda sangsilli aduga thong adugi ahoba karak aduda Sophia na tawriba pumnamak sing adu yengi Sophia sumamai adu Suras sangkhraba matam aduda laidana yenglai asumna laiduna yenglakpaduda kanagumba amatadi uramdi Sophia na kanagumba amatadi laitida aina tawriba thabak sing asi laikai miu sing loina khangkhrabra adu su khangamoida hauji engkhraba matam asida yumthang nariba imung asina su aina tawriba thabak sing asi ukhrabra uramoida hairaga Sophia amuk makha tana masadu jagoi thek-tana amuk saaba horkli machinda murum sonduna adamna solakpaduda Sophia gi mamai adu akiba phanglaba sakta mamado ontholakli mamai mamit adu pungmuba makai mamit aduna ngorok ngoba makai mayai thangba mamiki mitna hadusu ngangsangang ba makai urakli Sophia adumna hek sak phamado olakpa kana duda maya do ha ka thoktuna I mayama maya dagi joro launa hitarakli Sophia tawriba pumnamak sing asi mahak masana su gyamen ama tek taaba nati asumna
ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯁꯥꯗꯣ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯍꯤꯞꯊꯗꯨꯅ ꯀꯩꯅꯣ ꯈꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯧꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯁꯣꯐꯤꯌꯥꯗꯣ ꯃꯁꯥꯗꯨ ꯏꯐꯤꯡ ꯐꯤꯡꯅ ꯃꯁꯥꯒꯤ ꯀꯥ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯁꯨꯔꯖꯅꯗꯤ ꯂꯣꯏꯅ ꯎꯔꯤ ꯄꯣꯠꯅꯤ꯫ ꯁꯨꯔꯖ ꯃꯁꯥꯗ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯁꯨ ꯈꯜꯂꯛꯂꯦ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯁꯣꯐꯤꯌꯥ ꯑꯁꯤ ꯁꯨꯔꯖꯀ ꯀꯌꯥ ꯊꯣꯏꯅ ꯇꯤꯟꯅꯔꯛꯄ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯁꯣꯐꯤꯌꯥꯗꯩꯗꯤ ꯁꯨꯔꯖꯅ ꯈꯔ ꯃꯈꯩꯗꯤ ꯍꯜꯂꯤ꯫ ꯌꯨꯝꯊꯪꯅꯕ ꯑꯣꯏꯖꯔꯕꯁꯨ ꯁꯥꯒꯩꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯧꯅ ꯉꯥꯡꯅ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯧꯅ ꯉꯥꯡꯅ ꯑꯗꯨꯃꯛ ꯇꯧꯏ꯫ ꯇꯧꯕꯇꯕꯨ ꯁꯣꯐꯤꯌꯥꯒ ꯁꯨꯔꯖꯀꯗꯤ ꯑꯃꯠꯇ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯦ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯀꯧꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯗꯨ ꯏꯀꯣꯏ ꯀꯣꯏꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯧꯅꯈꯤꯗ꯭ꯔꯦ꯫ ꯁꯨꯔꯖꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯂꯕ꯭ꯔꯥ? ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤꯁꯨ ꯃꯤꯁꯤꯡ ꯑꯁꯤ ꯀꯌꯥ ꯊꯣꯏꯅ ꯀꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯕꯅꯤ꯫ ꯐꯔꯦ, ꯅꯣꯡꯉꯥꯜꯂꯒ ꯕꯕꯥꯒ ꯏꯃꯥꯒꯗ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯝꯂꯒꯦ ꯍꯥꯏꯗꯅ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯂꯤ꯫ ꯃꯗꯨꯗ ꯁꯨꯔꯖꯀꯤ ꯃꯄꯥꯅ, "ꯍꯥꯏ, ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯦ ꯕꯗꯅꯥꯝ ꯄꯤꯒꯦ ꯈꯟꯒꯅꯨ ꯀꯣ꯫ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯧ." "ꯕꯕꯥ, ꯑꯩ ꯕꯗꯅꯥꯝ ꯄꯤꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯅꯠꯇꯦ. ꯉꯔꯥꯡ ꯑꯩꯅ ꯎꯔꯛꯄꯗꯨꯅꯤ ꯍꯥꯏꯖꯔꯤꯁꯤ." "ꯌꯥꯔꯦ ꯌꯥꯔꯦ. ꯃꯤꯒꯤ ꯃꯆꯥꯁꯦ ꯅꯨꯃꯤꯠ ꯊꯥꯕꯒꯨꯝ ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯖꯔꯤꯕꯅꯤ. ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯎꯏꯌꯦꯅ ꯍꯥꯏꯖꯤꯜꯂꯨꯔꯕꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯑꯣꯏꯒꯅꯤ? ꯌꯥꯔꯦꯀꯣ, ꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯅꯁꯥꯅꯁꯨ ꯊꯥꯖꯕ ꯉꯝꯒꯅꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯁꯨꯔꯖꯀꯤ ꯃꯄꯥꯗꯣ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯃꯄꯥ ꯃꯆꯥ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯨꯔꯖꯀꯤ ꯃꯃꯥꯗꯨꯁꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩ꯫ ꯁꯨꯔꯖꯅ ꯃꯃꯥꯗ ꯃꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯑꯁꯦꯡꯕꯅꯤꯃꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ." "ꯅꯪꯅ ꯐꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯁꯨ ꯅꯄꯥꯅꯗꯤ ꯊꯥꯖꯗ꯭ꯔꯦꯗꯅ." "ꯌꯥꯔꯦ, ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯤ ꯑꯗꯨꯒꯨꯝꯕ ꯕꯗꯅꯥꯝꯗꯣ ꯊꯣꯡꯒꯦ ꯈꯟꯒꯅꯨ ꯏꯕꯨꯡꯉꯣ. ꯌꯥꯔꯦ ꯌꯥꯔꯦ, ꯋꯥꯔꯤꯁꯤ ꯁꯥꯏꯁꯤꯗ ꯑꯗꯨꯝ ꯇꯦꯟꯁꯤꯜꯂꯁꯤ." ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯥꯖꯕ ꯇꯧꯗ꯭ꯔꯕꯗꯨꯗ ꯁꯨꯔꯖ ꯃꯁꯥꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯈꯥꯡꯉꯤ꯫ ꯉꯔꯥꯡ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯥꯗꯁꯨ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯇꯦꯝꯕ ꯑꯃꯁꯨꯡ ꯎꯇꯝ ꯃꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯖ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ "ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ? ꯃꯁꯤꯒꯤ ꯃꯤ ꯑꯁꯤ ꯉꯥꯡꯅꯈꯤꯕ ꯃꯇꯝꯁꯦ ꯍꯥꯏꯅꯕꯗ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯕꯅꯤ. ꯆꯞ ꯆꯥꯅ ꯍꯦꯛ ꯂꯥꯛꯇꯦ." ꯎꯇꯝꯅ, "ꯍꯣꯏꯅꯦ ꯏꯇꯥꯎ, ꯁꯤꯒꯤ ꯃꯤꯁꯤ ꯀꯔꯤꯅꯣ ꯑꯗꯨꯝ ꯊꯦꯡꯗꯨꯅ ꯂꯩ. ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯈꯨꯜꯗ ꯉꯥꯏꯍꯥꯛꯇꯪ ꯃꯆꯥ ꯑꯃ ꯄꯥꯏꯔꯨꯁꯤ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯇꯥꯗꯕ ꯃꯥꯜꯂꯤ. ꯉꯔꯥꯡꯗ ꯐꯖꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤ." "ꯂꯥꯛꯑꯦ. ꯑꯥꯗ ꯏꯁꯩ ꯀꯥꯛꯁꯨ ꯉꯪꯗꯅ ꯂꯥꯛꯄꯒꯨꯝ ꯇꯧꯏꯅꯦ." ꯍꯥꯏꯗꯅ ꯁꯨꯔꯖꯇꯣ ꯉꯥꯏꯔꯝꯃꯤ꯫ ꯁꯨꯔꯖꯁꯨ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯕꯥꯅꯤꯅ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯥꯎꯔꯛꯏ꯫ ꯁꯨꯔꯖꯅ, "ꯑꯩ ꯂꯥꯛꯆꯔꯦ. ꯈꯨꯜꯗ ꯑꯗꯨꯝ ꯆꯠꯂꯁꯤ ꯂꯥꯎ." ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯈꯔ ꯉꯥꯡꯅꯗꯨꯅ ꯈꯨꯜ ꯇꯝꯅ ꯈꯨꯜꯒꯤ ꯌꯨ ꯊꯛꯐꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯗꯣ ꯑꯁꯨꯝ ꯊꯛꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃ ꯑꯃ ꯂꯥꯡꯐꯥꯡ ꯄꯨꯡꯁꯥ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯇꯦꯝꯕꯅ, "ꯏꯇꯥꯎ, ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯁꯣꯐꯤꯌꯥ ꯍꯥꯏꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ." "ꯍꯩ, ꯑꯗꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯥꯝꯕꯨꯗꯤ ꯄꯥꯝꯃꯨ, ꯑꯗꯨꯕꯨ ꯂꯧꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯨꯅꯨ." ꯁꯨꯔꯖꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯦꯝꯕꯅ, "ꯀꯔꯤ ꯃꯔꯝꯒꯤ?" "ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯅꯦ ꯏꯕꯨꯡꯉꯣ. ꯉꯔꯥꯡꯁꯨ ꯀꯩꯅꯣ ꯑꯩꯅ ꯃꯄꯥꯜꯗ ꯑꯍꯤꯡ ꯊꯣꯛꯂꯛꯄꯗ ꯀꯩꯅꯣ ꯌꯥꯝꯅ ꯇꯧꯔꯝꯃꯤ. ꯈꯪꯗꯦ, ꯖꯒꯣꯏꯒ ꯁꯥꯗꯅ ꯈꯣꯠꯇꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ." ꯁꯨꯔꯖꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯦꯝꯕꯅ, "ꯍꯥꯏꯔꯤꯁꯤꯕꯨ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤꯗꯣ ꯃꯥꯏꯕꯤꯒ ꯑꯃꯨꯛ ꯑꯣꯏꯔ ꯁꯥꯠꯂꯣ?" "ꯈꯪꯗꯦ. ꯅꯈꯣꯏꯅ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯂꯧꯖꯧ. ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯔꯝ ꯑꯁꯤꯗ ꯑꯩ ꯁꯦꯟꯅꯍꯜꯂꯛꯀꯅꯨ." ꯎꯇꯝꯅ ꯃꯈꯥ ꯇꯥꯅ ꯃꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯎꯇꯝꯅ, "ꯃꯥꯅ ꯃꯥꯏꯕꯤ ꯑꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯇꯦꯝꯕ, ꯅꯪꯁꯨ ꯃꯥꯏꯕ ꯑꯣꯏꯊꯣꯛꯎ. ꯅꯇꯩ ꯅꯅꯥꯎ ꯑꯅꯤ ꯆꯪꯂꯒ ꯃꯥꯏꯕꯤ ꯑꯣꯏꯔꯒ ꯄꯩꯁా ꯐꯖꯅ ꯇꯥꯜꯂꯨ." ꯇꯦꯝꯕꯅ, "ꯇꯥꯅꯤꯡꯗꯦꯗ. ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯥꯅꯤꯡꯗꯦ. ꯎꯇꯝ, ꯅꯪ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯣ ꯉꯥꯡꯉꯛꯀꯅꯨ. ꯑꯩ ꯃꯥꯏꯕꯤ ꯍꯥꯏꯕꯁꯤ ꯀꯌꯥ ꯊꯣꯏꯅ ꯍꯩꯅꯗꯦ." ꯁꯨꯔꯖꯅ, "ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯀꯣꯏꯁꯤꯜꯂꯣꯗꯅ." ꯇꯦꯝꯕꯅ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯅꯪꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯀꯣꯏꯕ ꯈꯛꯇꯪꯃꯛ ꯀꯣꯏꯔꯒ
ꯂꯧꯕꯗꯤ ꯂꯧꯗꯕ ꯌꯥꯏ. ꯂꯧꯕꯗ ꯀꯌꯥ ꯊꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯀꯌꯥ ꯄꯥꯝꯗꯦꯗ. ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯨ ꯊꯛꯇꯨꯅ ꯂꯩ. ꯃꯇꯝꯅ ꯈꯔ ꯆꯠꯈꯤꯕꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯁꯤꯜꯂꯛꯂꯦ. ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯄꯨꯡ 8 ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯝꯁꯤꯜꯂꯛꯂꯕꯅꯤ. ꯃꯈꯣꯏꯁꯨ ꯊꯛꯄ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯦ. ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯁꯨ ꯐꯝꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯐꯝꯅꯩ. ꯑꯗꯨꯕꯨ ꯄꯨꯡ ꯑꯗꯨ 9 ꯍꯦꯟꯖꯤꯜꯂꯛꯂꯦ. ꯃꯇꯝ ꯑꯁꯤ ꯌꯥꯗ꯭ꯔꯦ. ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯁꯤ. ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯥꯏꯅꯔꯦ. ꯁꯨꯔꯁꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ. ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯁꯩ ꯉꯪꯗꯅ ꯑꯏꯪꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯏꯪꯕꯒ ꯑꯃꯠꯇ ꯐꯥꯎꯗꯕ ꯃꯈꯩ ꯌꯨꯒꯤ ꯅꯤꯁꯥꯅ ꯑꯗꯨꯃꯛ ꯂꯥꯛꯏ. ꯑꯁꯨꯝꯅ ꯂꯥꯛꯄ ꯀꯥꯟ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯂꯥꯛꯏ. ꯁꯨꯔꯁ ꯊꯣꯡꯒꯥꯜꯒꯤ ꯆꯩ ꯑꯗꯨ ꯁꯠꯂꯕ ꯀꯥꯟ ꯆꯪꯁꯤꯜꯂꯛꯄ ꯍꯧꯏ. ꯃꯍꯥꯛꯅ ꯈꯔ ꯆꯪꯕ ꯍꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯍꯥꯏꯐꯦꯠ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ. ꯊꯪꯅꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯛꯈꯦꯗꯅ ꯏꯔꯨ ꯃꯥꯏꯊꯜꯂꯨꯖꯕꯒꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯕ ꯍꯧꯔꯛꯂꯤ. ꯁꯨꯔꯁ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯉꯤ. ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ? ꯊꯪꯅꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯔꯥ? ꯁꯨꯔꯁꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯈꯣꯡ ꯑꯗꯨ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯀꯤꯕ ꯌꯥꯎꯗꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯂꯥꯛꯏ. ꯁꯨꯔꯁꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯟꯕ ꯇꯧꯗ ꯃꯈꯣꯜ ꯑꯗꯨ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯥꯛꯄꯗꯨꯗ ꯋꯥ ꯑꯃꯗ ꯃꯈꯣꯡ ꯑꯗꯨ ꯆꯕꯤꯠ ꯂꯥꯎꯅ ꯅꯦꯠꯁꯤꯜꯂꯨꯔꯦ. ꯑꯗꯨꯝꯅ ꯅꯦꯠꯁꯤꯜꯂꯨꯕꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯂꯥꯡꯕ ꯈꯣꯠꯄ ꯃꯈꯣꯜ ꯇꯥꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯁꯨꯔꯁꯁꯨ ꯃꯁꯥꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ. ꯀꯩꯅꯣꯗ ꯑꯩꯅ ꯋꯥꯁꯤ ꯅꯦꯠꯁꯤꯜꯂꯨꯕꯗꯨꯗ ꯂꯥꯡꯕ ꯈꯣꯠꯄꯒꯤ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯀꯥꯈꯠꯂꯛꯄꯒꯨꯝꯅ ꯅꯣꯛꯈꯤ ꯇꯧꯔꯒ ꯅꯨꯄꯤ ꯑꯃ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯥꯔꯛꯄꯒꯨꯝ ꯇꯧꯏ. ꯁꯨꯔꯁꯁꯨ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯔ ꯁꯣꯡꯕ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯄꯥꯛꯊꯩ. ꯁꯨꯔꯁꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ. ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯁꯣꯐꯤꯌꯥꯗꯣ ꯃꯐꯤ ꯃꯔꯣꯠ ꯑꯃꯠꯇ ꯍꯦꯛ ꯊꯣꯡꯗꯅ ꯀꯥꯈꯠꯂꯛꯂꯦ. ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯥꯡꯁꯪ-ꯉꯥꯡꯉꯤ. ꯃꯆꯤꯜꯗꯁꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯅꯣꯛꯈꯤ ꯇꯧꯏ. ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯁꯣꯐꯤꯌꯥꯗꯣ ꯖꯒꯣꯏ ꯊꯦꯛꯅ ꯃꯈꯨꯠ ꯑꯗꯨ ꯂꯩꯅ ꯁꯥꯕ ꯍꯧꯔꯛꯂꯦ. ꯁꯨꯔꯁ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯁꯥꯗꯣ ꯀꯤꯕ ꯍꯦꯟꯃꯜꯂꯛꯇꯨꯅ ꯀꯂꯥꯛ ꯑꯗꯨ ꯅꯤꯛꯂꯦ. ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯩꯅꯣꯁꯤꯗꯤ? ꯍꯥꯏꯔꯒ ꯁꯨꯔꯁ ꯑꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩ. ꯁꯨꯔꯁꯁꯨ ꯃꯁꯥꯗꯣ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯄꯅ ꯍꯧꯔꯛꯂꯦ. ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯕꯅꯤ. ꯑꯁꯣꯝꯗꯅ ꯁꯣꯐꯤꯌꯥꯅ ꯖꯒꯣꯏ ꯁꯥꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ. ꯃꯤꯇꯝ ꯈꯔꯁꯨ ꯁꯣꯐꯤꯌꯥꯒꯤ ꯑꯀꯣꯏꯕꯗ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯔꯤꯕꯗꯣ ꯁꯨꯔꯁꯁꯨ ꯎꯔꯛꯂꯦ. ꯁꯣꯐꯤꯌꯥꯅ, "ꯍꯥꯏ ꯏꯇꯥ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯑꯩꯒꯤ ꯖꯒꯣꯏ ꯑꯁꯤ ꯐꯖꯕ꯭ꯔꯥ? ꯐꯖꯕꯅꯤꯗ. ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯁꯣꯏꯗꯕꯅꯤꯗ. ꯃꯊꯪꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯗꯤ ꯑꯩꯒꯤ ꯖꯒꯣꯏ ꯑꯁꯤ ꯁꯥꯊꯦꯛ ꯇꯝꯕ ꯌꯥꯔꯗ꯭ꯔꯥ?" ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯁꯨ ꯁꯨꯔꯁꯁꯨ ꯃꯁꯥꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯈꯔ ꯃꯈꯩꯗꯤ ꯇꯥꯏ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯁꯣꯐꯤꯌꯥ ꯃꯁꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯨꯔꯁ ꯍꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯨꯝ ꯌꯦꯡꯉꯤ. ꯁꯨꯔꯁꯁꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯏ. ꯑꯗꯨꯒ ꯁꯣꯐꯤꯌꯥꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯊꯥꯗꯗꯨꯅ ꯊꯝꯂꯤꯕ ꯐꯤ ꯑꯗꯣ ꯁꯦꯠꯆꯤꯟꯈ꯭ꯔꯦ. ꯃꯆꯤꯟꯗꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ. ꯁꯨꯔꯁꯅ, "ꯇꯁꯦꯡꯅ ꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯏꯕꯤ ꯆꯪꯂꯕ꯭ꯔꯥ? ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯅꯒ ꯈꯔ ꯑꯍꯤꯡ ꯑꯁꯤ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯄꯅꯤ. ꯁꯨꯃꯥꯏꯅ ꯇꯧꯔꯝꯂꯕꯗꯤ ꯐꯔꯛꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯒꯗꯧꯔꯤꯗ. ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒ ꯌꯦꯡꯁꯤꯔꯥ? ꯍꯥꯏꯔꯨꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯗ꯭ꯔꯥ? ꯐꯔꯦ, ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯂꯒꯦ." ꯍꯥꯏꯗꯅ ꯁꯨꯔꯁꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ. ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯁꯣꯐꯤꯌꯥꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ. ꯁꯨꯔꯁ ꯑꯃꯗꯤ ꯇꯦꯝꯕ ꯎꯇꯝ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯄꯥꯜꯋꯥꯏꯗꯨꯗ ꯂꯩꯔꯝꯃꯤ. ꯇꯦꯝꯕꯁꯨ ꯇꯥꯟ ꯆꯥꯅꯅ ꯍꯦꯛ ꯂꯩꯔꯝꯕꯗꯨꯗ ꯁꯨꯔꯁꯇ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯁꯣꯐꯤꯌꯥ ꯑꯥꯗ ꯂꯥꯛꯏ." ꯁꯨꯔꯁꯁꯨ ꯉꯔꯥꯡ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ
ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯃꯈꯣꯏꯗ ꯇꯝꯗꯕꯅꯤ꯫ ꯁꯨꯔꯖ ꯁꯣꯐꯤꯌꯥ ꯂꯥꯛꯀꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥ ꯇꯝꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯕꯗꯨꯗ ꯁꯨꯔꯖꯅ ꯌꯥꯝꯅ ꯄꯥꯈꯠꯅ "ꯏꯇꯥꯎ, ꯑꯩ ꯑꯁꯥꯏꯗ ꯈꯔ ꯊꯨꯅ ꯂꯩꯊꯣꯛꯀꯦ꯫ ꯑꯩ ꯏꯁꯥꯁꯦ ꯀꯌꯥ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯎꯅꯤ ꯈꯟꯕꯗ." ꯎꯇꯝꯅ "ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯔꯒꯦ꯫ ꯑꯩ ꯑꯁꯥꯏ ꯐꯥꯎꯕꯇꯪ ꯂꯩꯊꯣꯛꯀꯦ꯫ ꯅꯕꯥꯅꯤ ꯑꯗꯨꯝ ꯉꯥꯡꯅꯒꯦꯁꯨ ꯑꯗꯨꯝ ꯉꯥꯡꯅꯧ." ꯍꯥꯏꯔꯒ ꯁꯨꯔꯖ ꯑꯗꯣ ꯋꯥ ꯑꯃꯠꯇ ꯋꯥꯔꯤ ꯁꯥꯔꯝꯗꯕꯤꯗ ꯈꯔ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯐꯤꯌꯥꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯂꯛꯏ, ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯄ ꯂꯣꯏꯁꯤꯜꯂꯤ꯫ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯀꯥꯈꯠꯂꯛꯄꯗ ꯇꯦꯝꯕꯅ "ꯁꯣꯐꯤ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ." ꯁꯣꯐꯤꯌꯥꯁꯨ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯄꯤ꯫ "ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯗꯕ ꯂꯩꯕ. ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯡꯗꯒꯤ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯒ ꯁꯨꯛꯐꯣꯡ ꯐꯣꯡꯕꯗꯤ ꯉꯝꯗ꯭ꯔꯕ." ꯁꯣꯐꯤꯌꯥꯅ "ꯇꯥ ꯇꯦꯝꯕ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯁꯠ ꯁꯠ ꯍꯥꯏꯔꯣ, ꯑꯩ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ." "ꯀꯩ ꯍꯥꯏꯅꯤ, ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤꯗ ꯍꯥꯏꯕ ꯋꯥꯕꯨ ꯀꯔꯤ ꯑꯇꯣꯞꯄ ꯑꯣꯏꯒꯗꯣꯏꯅꯣ? ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ." ꯁꯣꯐꯤꯌꯥ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯇꯧꯗ ꯇꯦꯝꯕꯗ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫ ꯇꯦꯝꯕꯅ ꯑꯃꯨꯛ ꯇꯥꯟꯅꯗꯨꯅ "ꯁꯣꯐꯤ, ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯁꯤ ꯍꯥꯏꯒꯦꯅ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯤ." ꯁꯣꯐꯤꯌꯥ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯗꯨꯅ ꯑꯉꯥꯡꯕ ꯁꯛꯇꯝ ꯑꯃꯗ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯌꯦꯡꯂꯛꯏ꯫ ꯇꯦꯝꯕꯁꯨ ꯃꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯇꯦꯝꯕꯅ "ꯁꯣꯐꯤ." ꯁꯣꯐꯤꯌꯥꯅ "ꯑꯩꯅ ꯌꯥꯅꯤꯡꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯌꯥꯅꯤꯡꯗ꯭ꯔꯦ. ꯃꯈꯥ ꯇꯥꯅ ꯋꯥ ꯑꯅꯤꯔꯛ ꯍꯟꯅ ꯉꯥꯡꯂꯛꯀꯅꯨ." ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯉꯥꯡꯕꯒꯤ ꯃꯇꯧꯒꯨꯝꯅ ꯁꯣꯐꯤꯌꯥꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯇꯦꯝꯕ ꯈꯛꯇꯅꯤ, ꯎꯇꯝ ꯑꯃꯗꯤ ꯁꯨꯔꯖꯇꯤ ꯑꯃꯠꯇ ꯈꯪꯍꯧꯕꯖꯥꯠ ꯅꯠꯇꯦ꯫ ꯇꯦꯝꯕꯅ "ꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ. ꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯀꯩꯅꯣꯝꯃꯗꯤ ꯏꯐꯥꯎ ꯐꯥꯎꯏꯗ. ꯃꯥꯒꯤ ꯃꯁꯥꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯁꯨꯔꯖꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯆꯨꯝꯗꯧꯔꯤꯕ꯭ꯔꯥ? ꯑꯩ ꯃꯕꯥꯅꯤꯒꯤ ꯃꯅꯥꯛꯇ ꯈꯔ ꯊꯨꯅ ꯆꯠꯂꯒ ꯄꯥꯎꯁꯤꯡ ꯑꯁꯦ ꯈꯔ ꯇꯝꯗꯕ ꯌꯥꯗ꯭ꯔꯦ." ꯍꯥꯏꯔꯒ ꯎꯇꯝꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯎꯇꯝꯅ "ꯏꯇꯥꯎꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯂꯒꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯕꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯌꯥꯗ꯭ꯔꯒꯅ ꯊꯣꯛ ꯐꯥꯔꯒ ꯂꯧꯕ ꯍꯥꯏꯕꯗꯨꯅꯤ." ꯎꯇꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ "ꯏꯇꯥꯎ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤ ꯀꯌꯥ ꯊꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯅꯠꯇꯦ. ꯃꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ. ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯨꯔꯖꯅ ꯇꯝꯕꯗꯣ ꯑꯩ ꯀꯌꯥ ꯊꯣꯏꯅ ꯊꯥꯖꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯃ ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯒꯅꯤ." ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯎꯇꯝ ꯑꯃꯗꯤ ꯁꯨꯔꯖꯁꯨ ꯌꯥꯔꯦ. "ꯅꯨꯄꯥ ꯃꯆꯥ ꯊꯣꯛꯂꯣ, ꯅꯨꯄꯥꯒꯤ ꯅꯊꯧꯅꯥ ꯎꯠꯂꯣ" ꯍꯥꯏꯗꯅ ꯁꯨꯔꯖꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯁꯣꯐꯤꯌꯥ. ꯃꯁꯥꯗꯣ ꯁꯥꯎꯔꯪꯅ ꯍꯜꯂꯛꯏ. ꯇꯧꯕꯇꯕꯨ ꯃꯁꯥꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯥꯊꯖꯩ꯫ ꯁꯣꯐꯤꯌꯥꯅ "ꯃꯍꯥ ꯆꯥꯟꯗꯥ ꯂꯥꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗꯒ ꯅꯨꯡꯁꯤ ꯍꯥꯏꯖꯕ ꯁꯥꯔꯤ. ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯗꯤ ꯌꯨꯝ ꯄꯥꯟꯕꯁꯨ ꯌꯥꯔꯣꯏ, ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯑꯩꯒꯤ ꯏꯁꯣꯔꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ. ꯑꯗꯨꯒꯁꯨ ꯃꯤꯅ ꯌꯥꯗ꯭ꯔꯦ ꯈꯪꯂꯃꯛꯇꯗ ꯑꯃꯨꯛ ꯍꯥꯏꯖꯕ ꯁꯥꯔꯤ." ꯍꯥꯏꯗꯅ ꯁꯣꯐꯤꯌꯥꯗꯨꯁꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯗ ꯃꯃꯥ ꯃꯦꯝꯊꯣꯏꯅ "ꯑꯁꯨꯛ ꯀꯨꯏꯔꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯀꯅꯥ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯛꯀꯦ?" ꯁꯣꯐꯤꯌꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ. ꯃꯈ꯭ꯋꯥꯡꯗ ꯆꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯕꯨꯟ ꯑꯗꯨ ꯂꯩꯕꯥꯛꯇ ꯊꯝꯃꯤ꯫ ꯁꯣꯐꯤꯌꯥꯅ "ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯤꯌꯦ. ꯈꯪꯗꯦ, ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯑꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯔꯛꯏ." "ꯏꯁꯥꯗ ꯀꯩ ꯍꯥꯏꯔꯛꯏꯕ?" "ꯁꯤꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯇꯦꯝꯕꯗꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯐꯤꯌꯥꯒꯤ ꯃꯃꯥ ꯃꯦꯝꯊꯣꯏꯅ "ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯅꯨ. ꯅꯪꯗꯤ ꯅꯨꯄꯤꯅꯤ ꯀꯣ, ꯅꯁꯥ ꯒ꯭ꯌꯥꯟ ꯇꯥꯎ." "ꯍꯣꯏ ꯏꯃꯥ, ꯑꯗꯨꯕꯨꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯐꯤꯌꯥ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯁꯣꯐꯤꯌꯥꯁꯨ ꯀꯥ ꯇꯝꯅ ꯆꯪꯕ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯒꯨꯝ
ꯂꯥꯞꯀꯧ ꯃꯍꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯁꯣꯐꯤꯌꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯁꯥꯗꯨ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯤ꯫ ꯐꯃꯨꯡꯗ ꯃꯁꯥꯗꯨ ꯑꯣꯟꯅ ꯊꯣꯏꯅ ꯌꯥꯝꯅ ꯑꯋꯥ ꯆꯩꯅꯥꯈꯣꯜ ꯐꯥꯎꯕꯒꯤ ꯃꯇꯧꯒꯨꯝꯅ ꯃꯁꯥꯗꯨ ꯊꯥꯔꯣ ꯑꯣꯜꯂꯤ꯫ ꯃꯃꯥꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯥꯗ꯭ꯔꯤ꯫ ꯁꯣꯐꯤꯌꯥ ꯃꯁꯥꯗꯨ ꯊꯥꯔꯣ ꯑꯣꯜꯂꯒ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯂꯒ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯃꯌꯥꯗꯨ ꯍꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯔꯩ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯛꯂꯤ꯫ ꯁꯣꯐꯤꯌꯥꯁꯨ ꯃꯁꯥꯗꯨ ꯇꯞꯅ ꯃꯁꯥ ꯀꯣꯟꯁꯤꯜꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯤꯡꯊꯣꯛꯂꯛꯂꯤ꯫ ꯁꯣꯐꯤꯌꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯄꯨꯡꯀꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯣꯐꯤꯌꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯑꯣꯠꯇꯨꯅ ꯂꯩꯈꯤꯒꯗꯒꯦ? ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯔꯦꯗ꯫ ꯑꯩꯅ ꯃꯥꯏꯕꯤ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤ ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯏꯁꯥꯗ ꯌꯥꯎꯖꯔꯛꯄ ꯏꯁꯥꯒꯤ ꯃꯍꯩꯁꯤꯡ ꯑꯁꯤ ꯑꯩꯕꯨ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯔꯗ꯭ꯔꯥ? ꯃꯁꯤꯒꯤ ꯃꯍꯩꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯃꯈꯩꯗꯤ ꯏꯁꯥꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯥꯏꯕꯁꯨ ꯑꯍꯩꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯏꯃꯥꯍꯣꯏꯗ ꯂꯣꯏꯅ ꯇꯝꯂꯒ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯒꯗ꯭ꯔꯥ? ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯣꯐꯤꯌꯥ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯥ ꯃꯄꯥꯗ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯤ꯫ ꯃꯔꯛꯇꯁꯨ ꯑꯍꯤꯡ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯧꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯐꯤꯌꯥ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯗꯣ ꯐꯅꯦꯛ ꯑꯃꯈꯛꯇꯪ ꯁꯦꯠꯂꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯅ ꯃꯈꯣꯡꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯞꯄ ꯇꯧꯗ ꯑꯗꯨꯝ ꯊꯣꯛꯂꯛꯂꯤ꯫ ꯁꯣꯐꯤꯌꯥ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯁꯣꯔꯣꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯨꯃꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯂꯝꯕꯤ ꯑꯃ ꯂꯩ꯫ ꯂꯝꯕꯤ ꯑꯗꯨꯗ ꯁꯣꯐꯤꯌꯥ ꯈꯔ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯃ ꯃꯁꯥ ꯃꯔꯦꯡ ꯁꯟꯗꯣꯛꯅ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯅꯞꯇꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯈꯣꯡꯅꯥꯡꯒꯤ ꯃꯇꯣꯜ ꯌꯧꯕ ꯐꯥꯎ ꯀꯥꯈꯠꯂꯛꯇꯨꯅ ꯁꯣꯐꯤꯌꯥ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗꯨꯗ ꯅꯞꯇꯅ ꯌꯣꯡ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯁꯣꯐꯤꯌꯥꯅ ꯇꯧꯔꯤꯕꯁꯤ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯖꯗꯦ꯫ ꯃꯆꯤꯟꯗꯁꯨ ꯀꯩꯅꯣ ꯃꯨꯔꯨꯝ ꯌꯥꯝꯅ ꯁꯣꯟꯗꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯣꯐꯤꯌꯥ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯔꯕ ꯀꯥꯟ ꯑꯗꯨꯗ ꯃꯆꯤꯟꯗꯁꯨ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯅ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯨꯔꯖꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯛꯄ ꯆꯥꯕ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯗ ꯁꯣꯐꯤꯌꯥꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯍꯥꯏꯐꯦꯠ ꯑꯣꯏꯔꯞꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯆꯤꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯍꯥꯏꯐꯦꯠ ꯎꯔꯛꯏ꯫ ꯁꯨꯔꯖꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯨꯔꯖꯅ "ꯀꯅꯥꯅꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤ?" ꯑꯁꯨꯝꯅ ꯌꯦꯡꯕꯗ ꯁꯣꯐꯤꯌꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯝꯁꯨ ꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯛ ꯃꯁꯥꯗꯨꯁꯨ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯁꯣꯐꯤꯌꯥ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯔꯖꯅ "ꯀꯩꯗꯧꯔꯤꯕ ꯃꯥꯗꯤ? ꯅꯠꯇꯦ, ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯍꯪꯁꯤꯔꯥ?" ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯈꯨꯠꯂꯣ ꯃꯁꯥꯎ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯏꯇꯧ ꯇꯧꯏꯗ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ꯫ ꯁꯨꯔꯖꯁꯨ ꯁꯣꯐꯤꯌꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯍꯤꯡꯒꯤ ꯃꯇꯝꯅ ꯀꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯁꯥꯗꯨ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯁꯨꯔꯖꯅ "ꯑꯩꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯐꯠ ꯆꯪꯁꯤꯜꯂꯒ ꯍꯪꯉꯨꯁꯤꯔꯥ? ꯑꯃꯨꯛ ꯍꯪꯉꯨꯔꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯩ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯕ?" ꯍꯥꯏꯗꯅ ꯁꯣꯐꯤꯌꯥꯗꯨ ꯃꯍꯥꯛꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯞ ꯂꯥꯎꯅ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯑꯀꯣꯏꯕꯗ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯩꯗꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯥꯛꯇꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯇꯕ ꯎꯕꯗꯨꯗ ꯁꯣꯐꯤꯌꯥꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯤ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯉꯤ꯫ ꯁꯨꯔꯖꯁꯨ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯅꯥꯛ ꯇꯝꯅ ꯄꯔꯞ ꯁꯣꯐꯤꯌꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯁꯨꯔꯖꯅ "ꯏꯆꯜ, ꯀꯩꯒꯨꯝꯕ ꯑꯃꯇ ꯍꯪꯒꯦꯕ?" ꯁꯣꯐꯤꯌా ꯆꯞ ꯂꯦꯞꯄꯤ꯫ ꯆꯠꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯁꯨꯔꯖꯇ ꯁꯨꯡꯌꯦꯡꯗꯤ ꯌꯦꯡꯗ
adum tumina sap yungna lepi. Surasna masado kina Isal, nang na hujik wari watai sanaribado kana kanano ai khangba yagadra masang masade amata ude. Sophia tumina sum lepi walan amata ngangdi. Sophia gi mata wasida Suras mahaki masada hainingdaba amadi phaurakli. Surasna kainoni sibo mina kauri hairabdi phatlai tholaga yengbadi yabani adubu karigumba amata hek nasungdida. Isal aina kauri se nangondani adumna haiba kana duda Sophia masado tapna laitholakli. Mahakna setliba phanek adusu thabak mapa yawba phawbo singkhatuna masado tapna laitholai. Sophia laithorakpa matam maduda Suraski mahaki masado aki thusungbana pik thali. Sophia mahaki sumnagi saktam madu oidri. Mamai mamit ado kanagumba amagi saktam amada yamna akiba saktam oiduna masado mamai mamit sing adusu mai chatuna ngaksang ngang i mayam ama haitharakpagum tawi. Maya adusu haha launa kathoi aduga maya adudagi i mayam ama joro launa tabagum tawi. Mamit adusu ngangsang duna Suras tamna yenglakpaduda Suras mahaki masado o ima hairaga khara laptakna masado songthoi. Suras Sophia gi mata oduda tasengna kiba phaurakli. Sophia su Suras tamna masado no phet tauduna akhaba minok amade yengi. Suras su tawriba mawng matawsing asida khara thuna mayumda halawrage haidana mayumda hankhre. Sophia su tawriba mawng matawsing asida masado mahaki hanagi phibam aduda tamna hanjalakle. Mahaki ka tamna tumba sangkhre. Surasu numit aduda tawriba pumnamaksing ado masado laitapam amata khangdri. Ahingi matam aduda masado phamung aduda yamna kina khangi. Sophia mahaki ka tamna hek yawba kana aduda mahaksu karigumba posak ama paikhalakli. Paikhalakliba posak ado maital oina tawi. Sophia masinda murum soli aduga Suraski maming swalaga khubak mayayda thamliba maitala do Suraski maming panduna suru launa naithekpa horai. Asumna naitheklatpaduda Suras mahaki masado asomdadi ona thoina khangba haibado oire. Masado wabana su suru nairakpaduda masado wabana su khamthengli. Madugi sumathakta mahaki masado kanagumba miyoi amana phuba saiba tawbagumna saina khol yamna phaurakli. Suras masado khangba lakpa ngamdraba maramna mama mapa tanabani haidana yamna kanekta laurai. Maduda mama mapa da sutari aduga khara thuna hospital tamna pukhalli. Asomdana Sophia mamit adong angsang imuk ngangli aduga khara tapna hantharaklaba kanda Sophia masinda yamna kiraba khonjel amada sumna soli. Khangbra aina tawba thabakta yengsillaklabadi nangsu sidagi hena tamthina na thawai doina lokthokani. Aina tawba khodimakta kanagumba mate yengsinbagi mathau tadi. Hairaga Sophia masilda sumurum soli. Gyan mangduna masado pop thaba makai phamung aduda haithakre. Nongalaklaba matamda Sophia mahaki masada ngarang tawkiba pumnamaksing ado kari tawkibano haiba masado ningsingba amata thokdre. Makuta su maital paikibagi musin muna around ikoina maital sing adu suduna lairami. Aduga makong khongpakta su kadai dano mafam marang khangdana kwasen duna sanarubagi khongpak adu su mole. Mot pakhakta su natana khongpak mayai duda kari kumba posak amana thinbagumna saina khol phaurakle. Sophia muna yengthai aduga masada karino thilibase haidana yenglubaduda tingkhang oiduna lairami. Tingkhang asi satlaba kanda ngarang mahakna tawkiba pumnamaksing ado karino haidana amamam taoina khalakle. Aibu ngarang kadai da sakhibagi khongpak asi sukaino yam thina mole amadugi sumathakta saina khola sidia tingkhang asina thilamlibasina aibu kadai da saluragi. Makok adusu nan dana yengi. Makok mathak thangba saruk asida khongnang mana masu paktuna lairami. Khongnang mana do pairakli aduga Sophia na aibu ngarang gyan mangduna kadai dana sakragi aduga aigi khubak mayai sida maital mayam amana ai kanoma tawrureda miki kanoma itawk tawida ise hairaga Sophia masinda sumurum soli. Tasengba makti ngarang tawkiba pumnamaksing ado mahak gyamen tajadi.
Numit asigi numidang aduda Sophia mahakna tausariba pumnamaksin ado khara phanabani haidana maning thong tamna tholakli. Aduga laigi tingi khara khuram thoklaba matungda Sophia mahaki masada laitin khara yetlibasi masi phanabani haidana tawbado karigumba amata he kanari. Mahaki masada yetliba tinmu laimu mayam singado tho haiba yadri. Masi maknani mahakna namdana maibi changkibasisu hana masagi su lai khara su tongjabaga madugi su mathakta lai phataba mayam amana mahaki masada yetpaga atopa maiba maibida tamdraga su masana haiba haibado oikibani. Mahaki masada yetliba mayam singa se thokinaba tawrabasu hena saina kholpirai maduna Sophia tho haiba ngamdabani. Sophia sunumitumadi masado warasu wana mahaki ka tamna lakle. Mahaki ka tamna lakpaduda mahaki mamang makta kanagumba ama sat lepagum tawrai. Sophia na nang aigi sasidagi nang khara thuna thokro nang aibu yamna awaba bihalli. Mitamadu suwa matangangdi tumina dumaklay. Sophia na aina ngasi phawbada thengnarakliba pumnamaksin asi noina aigi sada sadongduna laibaduna aigi sasi awasai theng phangbani. Nakhoi yaragadi khara thuna chakro aigi sasi amuktangdi nena taana santi laina amuktangdi hingi. Mitamadu suwa nganglai nang santi laina hingba yaroi. Aikhoisu nangi nasa sida kaidong phangduna matam kuina sangna lelaklabani. Matam kuina sangna lelakpagi awabasi nang su khara makhadi khango. Asi hairaga mitamado Sophia gi masa tamna amuk paisilakduna Sophia gi masa manungda amuk sangkhari. Sophia gyan mangduna dumak takhrei. Asumna matam khara haukraba matungda Surasta thengnakiba pumnamaksin ado temba amadi utamda wari singado loina tammi. Utamna era adugi wabu karinu itaw nang adu yamna kiribado asi yarese itaw tembana mahakna pamliba thabak singado pangthoalasi nong manumit ama kok launa hingi matam aduda asengba tansa yenglaga pharasi adu eradi yaraba natro. Utamgi wahai aduda itaw aidi madugi thabak ado kaya thoina yaw ningba haibadu madi oidre khangdre yawningdre masigi thabak simadi ai. Surashki wafam aduda tembana itaw natawgi khalaga muktangdi yawminasida kesu thoidokpa kuikadaba nateda. Surashna itaw pharasu phatrasu mahakasi maibi oi kariboi tawrabani aduna mahi pose mayam ama kaplaklabadi upai amata leiroi. Aisu ising chingnaba ama lei nahan ahingi matam aduda aina ona thoina khangbado madu aina sum khanbada mahakna kaino khara tawramgadaba mali. Mahakna thongal thangba maike somdai siu kibaduda ai adumna tawramgadra haidana singnei. Era madu maksu pungtaw tawramoida nang sina bhabse pungphada phabasina. Itaw aina yumda hek sangkibaga tawriba mayam singado ai isase khanglapa ngamlaktabani. Phamung aduda ona thoina khangidana isase yam hekta awasaina khol phawkhibani. Doctor da mupure doctor na su kaigumba amata laiti. Sidi laigi thauramgumba khara tawtho haidana laigi tengi khara khaidokhraba matungda hospital tamna muk chatlidana madudai sase khara kangkhalakpani. Asuna Surashki wafam aduda temba amadi utam amata yakidri. Mabani na khaliba thabak adu tawrage haidana sabyung hekta khankhre. Surashti madu tawroi haidana kaya thoina yadabani adabu yadaba yadri nampu saphudana thabak asi Surashu yaholakadawri. Asumna numit kharani haukraba matungda nongma numit ama nongsu khara thili tai numidangi matamni. Surash amadi temba utam makhoi ahum asi yu ngawduna lai. Makhoi ahum wari watai sum sana lakpana matam adusu ayona thenglaklabanina laikaiduda kanagumba amatasu yumdagi mapal thoknade. Numidangi matamna goisili madugi sumathakta ningtham thagi matamna goisili. Mapan amata hek thoknaramdabaduda makhoi ahum asi ngangning ba kusi rasi tawdana wa ngangdana lai. Tembana ngasigi numira sida thonggal thangba maike somda Sophia do tholakpa ngaisi. Utamna ngaigadabani karino ngasigi matam asi mahak nungti khudingki mamang thangba sarukta tholai haibatai itaw Surash
ꯁꯨꯔꯁꯅ ꯍꯣꯏ ꯊꯣꯛꯄꯗꯤ ꯊꯣꯛꯄꯅꯤ ꯑꯗꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯀꯌꯥ ꯌꯥꯎꯅꯤꯡꯕ ꯑꯣꯏꯗꯦ. ꯍꯩ, ꯅꯪ ꯌꯥꯎꯗꯕ ꯌꯥꯔꯣꯏ. ꯅꯪꯅ ꯌꯨꯝꯊꯪꯅꯕꯅꯤ. ꯑꯗꯨꯅ ꯀꯩꯅꯣ ꯈꯔ ꯃꯈꯩꯁꯨ ꯅꯪꯅ ꯊꯦꯝꯅꯧꯗꯅ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯒꯗꯕꯅꯤ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯐꯪꯗꯕ ꯌꯥꯗꯦ. ꯑꯁꯨꯝ ꯇꯧꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯂꯥꯛꯄꯅ ꯁꯣꯐꯤꯌꯥ ꯍꯣꯏꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ. ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ. ꯑꯗꯨꯒ ꯁꯣꯐꯤꯌꯥ ꯊꯣꯛꯂꯛꯄꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯁꯨꯔꯁꯅ, ꯏꯇꯥꯎ, ꯅꯣꯏꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ. ꯎꯇꯝꯅ, ꯁꯤꯠ, ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯃꯁꯤ ꯏꯇꯥꯎ ꯇꯦꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯝꯕꯣꯝ ꯇꯤꯡꯒꯗꯕꯅꯤ. ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯁꯣꯐꯤꯌꯥꯗꯣ ꯋꯥ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯉꯥꯡꯍꯟꯗꯅ ꯑꯗꯨꯝ ꯐꯥꯔꯒ ꯄꯨꯈ꯭ꯔꯁꯤ. ꯑꯗꯨꯒ ꯈꯨꯜꯒꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯈꯣꯡꯅꯥꯡ ꯍꯧꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯣ ꯑꯗꯨꯝꯒꯤ ꯃꯔꯨꯞ ꯃꯍꯥꯛ ꯈꯔ ꯂꯩꯕꯗꯣ ꯃꯗꯨꯗ ꯑꯣꯏꯅ ꯍꯦꯛꯇ ꯄꯨꯁꯤꯜꯂꯁꯤ. ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯁꯨ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯊꯣꯛꯂꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯃꯔꯨꯝ ꯑꯃꯁꯨ ꯉꯥꯡꯅꯔꯛꯏ. ꯁꯨꯔꯁꯅ, ꯏꯇꯥꯎ, ꯊꯣꯛꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯗ. ꯑꯩ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦ. ꯇꯦꯝꯕꯅ, ꯍꯩ, ꯅꯪ ꯍꯦꯛ ꯆꯪꯈꯤꯕꯗ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯤꯕꯁꯤ ꯑꯣꯏꯗ꯭ꯔꯦ ꯈꯪꯉꯨ. ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯐꯤꯌꯥ ꯃꯈꯨꯠꯇ ꯀꯩꯅꯣ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ. ꯃꯊꯕꯥꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯐꯥꯎꯕꯗ ꯐꯅꯦꯛ ꯑꯁꯤ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯤ. ꯃꯁꯝ ꯑꯗꯨ ꯐꯥꯔꯒ ꯌꯥꯡꯀꯣꯛ ꯑꯃꯗ ꯀꯩꯅꯣ ꯍꯥꯞꯄꯒ ꯄꯨꯊꯣꯔꯛꯏ. ꯅꯨꯃꯤꯠꯁꯤꯃꯗꯤ ꯁꯣꯐꯤꯌꯥ ꯃꯁꯥꯗ ꯂꯥꯏ ꯑꯃꯠꯇ ꯍꯦꯛ ꯇꯣꯡꯗ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤ. ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯏ. ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯊꯣꯛꯄ ꯌꯥꯕꯔ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛ ꯃꯁꯥꯅ ꯂꯥꯏ ꯈꯨꯔꯝꯖꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯤ. ꯁꯣꯐꯤꯌꯥ ꯀꯣꯟꯊꯣꯡ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛꯁꯨ ꯌꯦꯡꯉꯤ. ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯒꯤ ꯁꯟꯅꯤꯜꯗꯤ ꯐꯪꯗꯦ. ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯣꯐꯤꯌꯥꯁꯨ ꯃꯁꯥꯗ ꯂꯥꯏ ꯑꯃꯠꯇ ꯍꯦꯛ ꯆꯪꯗ꯭ꯔꯕꯗꯨꯗ ꯀꯣꯟꯊꯣꯡ ꯃꯅꯥꯛ ꯇꯝꯅ ꯈꯔ ꯊꯣꯛꯂꯛꯂꯤ. ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯥꯔꯒ ꯂꯥꯏ ꯈꯨꯔꯝꯕ ꯍꯧꯔꯛꯂꯤ. ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯈꯔ ꯈꯜꯗꯨꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯛꯂꯤ. ꯇꯦꯝꯕꯅ, ꯏꯇꯥꯎ, ꯁꯤꯒꯤ ꯇꯥꯏꯃꯤꯡ ꯑꯁꯤ ꯆꯞ ꯆꯥꯔꯦ. ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯐꯥꯔꯒ ꯄꯨꯈ꯭ꯔꯁꯤ. ꯎꯇꯝꯅ, ꯍꯣꯏ, ꯐꯔꯦ, ꯁꯤꯒꯤ ꯇꯥꯏꯃꯤꯡ ꯑꯁꯤ ꯆꯞ ꯆꯥꯔꯦ. ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯁꯤ. ꯃꯃꯤꯠ ꯃꯅꯥꯁꯦ ꯖꯦꯠ ꯎꯏꯁꯤꯜꯂꯤꯉꯩꯁꯤꯗ ꯏꯇꯥꯎ, ꯅꯪꯅ ꯁꯤꯒꯤ ꯃꯈꯨꯠ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯄꯥꯏꯔꯛꯎ. ꯑꯩꯅ ꯃꯈꯣꯡ ꯑꯁꯤ ꯄꯥꯏꯔꯛꯑꯒꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯑꯗꯨꯝ ꯅꯝꯐꯨ ꯁꯥꯐꯨꯗꯅ ꯁꯨꯔꯁ, ꯅꯪꯅ ꯃꯁꯤꯜ ꯑꯁꯤ ꯃꯦꯜꯂꯛꯎ. ꯑꯗꯨꯝ ꯄꯨꯈ꯭ꯔꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯥꯟꯅꯩ. ꯁꯣꯐꯤꯌꯥꯗꯤ ꯃꯁꯥꯗ ꯂꯥꯏ ꯇꯤꯟꯁꯤꯡ ꯑꯗꯨ ꯈꯨꯔꯝꯗꯨꯅ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤ. ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ. ꯑꯗꯨꯒ ꯁꯨꯔꯁꯅ ꯃꯍꯥꯛꯀꯤ ꯆꯤꯡꯕꯥꯜ ꯑꯗꯨ ꯃꯦꯜꯂꯤ ꯁꯣꯐꯤꯌꯥꯒꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯥꯡꯗꯨꯅ ꯄꯣꯔꯛꯂꯤ. ꯁꯣꯐꯤꯌꯥꯅ ꯂꯥꯎꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦ. ꯂꯥꯎꯕꯒ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ. ꯁꯨꯔꯁꯅ ꯃꯆꯤꯟꯕꯥꯜ ꯃꯦꯟꯁꯤꯟꯈꯤꯕꯗꯨꯗ ꯑꯁꯨꯝ ꯇꯧꯗꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯄꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯇꯝꯅ ꯄꯨꯔꯛꯂꯤ. ꯁꯨꯔꯁꯅ, ꯏꯇꯥꯎ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤꯀꯣ. ꯏꯁꯥꯁꯤ ꯌꯥꯝꯅ ꯇꯜꯂꯤ. ꯁꯣꯐꯤꯌꯥꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯤ. ꯁꯣꯐꯤꯌꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯕꯅꯤ ꯍꯥꯏꯗꯅ ꯍꯣꯠꯅꯖꯩ. ꯑꯗꯨꯕꯨ ꯂꯥꯎꯕ ꯑꯃꯠꯇ ꯍꯦꯛ ꯉꯝꯗꯦ. ꯇꯦꯝꯕꯅ, ꯂꯥꯎꯁꯤ, ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ. ꯑꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯄꯨꯁꯤꯜꯂꯁꯤ ꯍꯥꯏꯗꯅ ꯄꯨꯁꯤꯜꯂꯛꯂꯤ. ꯊꯝꯂꯕ ꯀꯥꯟ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ, ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯥꯁꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯇꯦꯝꯕꯅ, ꯁꯣꯐꯤꯌꯥ, ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯡꯗꯒꯤ ꯅꯉꯣꯟꯗ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ. ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ. ꯅꯪ ꯁꯥꯎꯔꯅꯨ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯪ ꯑꯩꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯕ ꯇꯥꯔꯦ. ꯁꯣꯐꯤꯌꯥꯅ ꯇꯦꯝꯕꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯤ. ꯑꯗꯨꯒ ꯑꯁꯨꯝ ꯍꯥꯏꯔꯛꯏ. ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯥ ꯁꯣꯛꯀꯗꯕ, ꯑꯩꯒꯤ ꯁꯥ ꯃꯥꯡꯍꯟꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕ. ꯅꯪ ꯑꯩꯒꯤ ꯁꯥꯁꯤ ꯍꯦꯛ ꯁꯣꯛꯇ ꯁꯣꯛꯂꯨ. ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ. ꯁꯣꯐꯤꯌꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯦꯝꯕ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯁꯣꯐꯤꯌꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ. ꯑꯗꯨꯒ ꯁꯣꯐꯤꯌꯥꯅ ꯁꯦꯠꯂꯤꯕ ꯃꯍꯥꯛꯀꯤ ꯐꯅꯦꯛ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗꯅ ꯒꯗꯛ ꯂꯥꯎꯅ ꯍꯦꯛꯇ ꯅꯤꯛꯄ ꯍꯧꯔꯛꯂꯤ. ꯃꯈꯣꯏ ꯃꯔꯤꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯦꯔꯦ ꯍꯥꯏꯔꯛꯄꯗꯨꯗ
ꯅꯨꯡꯁꯤꯠꯁꯨ ꯃꯅꯥ ꯑꯃꯠꯇ ꯁꯤꯠꯇꯦ꯫ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯉꯛꯂꯦ꯫ ꯑꯗꯨꯒ ꯁꯣꯐꯤꯌꯥꯗꯨꯁꯨ ꯃꯁꯥꯗꯨ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯃꯃꯥꯡ ꯑꯗꯨꯗ ꯃꯁꯝ ꯑꯗꯨ ꯍꯥꯏꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯏꯇꯥꯎ, ꯑꯩ ꯃꯐꯝ ꯖꯒꯥꯁꯦ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ꯫ ꯑꯩ ꯆꯠꯂꯒꯦ, ꯅꯕꯥꯅꯤ ꯂꯩꯒꯦ ꯂꯩꯍꯧꯔꯣ꯫ ꯁꯨꯔꯖꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯂꯦ꯫ ꯁꯣꯐꯤꯌꯥ ꯏꯆꯝ ꯆꯝꯕ ꯂꯩꯁꯥꯕꯤ ꯅꯠꯇꯦ꯫ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯁꯨ ꯃꯃꯥꯡ ꯊꯛꯇ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯨꯔꯖꯇꯤ ꯃꯃꯤꯠꯃꯛꯅ ꯂꯣꯏꯅ ꯍꯦꯛꯇ ꯎꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯁꯦ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯁꯣꯐꯤꯌꯥꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯅꯣꯡꯈꯠꯇꯅ ꯃꯁꯥꯗꯨ ꯉꯪꯕ ꯍꯧꯔꯛꯏ꯫ ꯇꯦꯝꯕꯅ ꯁꯣꯐꯤ ꯁꯦ ꯍꯥꯏꯔꯒ ꯁꯣꯐꯤꯌꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯃꯁꯝ ꯑꯗꯨ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯀꯥꯟ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯇꯥꯞ ꯂꯥꯎꯅ ꯇꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯗꯨꯗ ꯊꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯀ꯭ꯔꯛ ꯂꯥꯎꯅ ꯍꯦꯛꯇ ꯆꯤꯛꯊꯠꯂꯤ꯫ ꯑꯗꯨꯝꯅ ꯆꯤꯛꯊꯠꯄꯗꯨꯗ ꯇꯦꯝꯕꯁꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯕ ꯃꯔꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯎꯇꯝꯁꯨ ꯃꯁꯥꯗꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯅ ꯇꯦꯝꯕꯗꯨ ꯊꯅꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯁꯣꯐꯤꯌꯥ ꯆꯤꯛꯄ ꯌꯥꯕ ꯆꯤꯛꯂꯕ ꯃꯇꯨꯡ ꯇꯦꯝꯕꯒꯤ ꯈꯨꯠꯁꯥ ꯑꯅꯤꯈꯛꯇꯤ ꯈꯨꯗꯣꯝꯕꯤꯒ ꯈꯨꯌꯥꯏꯒ ꯄꯨꯡꯇꯨꯞ ꯇꯨꯞꯄ ꯃꯈꯩ ꯃꯍꯥꯛꯁꯨ ꯆꯤꯛꯊꯠꯂꯤ꯫ ꯅꯣꯡꯈꯠꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯃꯃꯥꯏ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯑꯣꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯏ ꯊꯥꯡꯕ ꯃꯈꯩ ꯃꯆꯦꯠ ꯃꯆꯦꯠ ꯃꯩ ꯆꯠꯂꯤꯕꯗꯨ ꯇꯦꯝꯕꯁꯨ ꯎꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯣꯐꯤꯌꯥꯒꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯃꯃꯤꯠ ꯑꯗꯨ ꯏ ꯊꯥꯡꯕ ꯃꯈꯩ ꯉꯥꯡꯈꯠꯂꯛꯏ꯫ ꯃꯌꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯦꯝꯕꯒꯤ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯅꯤꯗꯨ ꯒ꯭ꯔꯧ ꯒ꯭ꯔꯧ ꯂꯥꯎꯅ ꯁꯦꯒꯥꯏꯔꯤ꯫ ꯁꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯦꯝꯕ, ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯆꯦꯟꯕ ꯉꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯅꯁꯥꯗꯣ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯅꯌꯨꯝꯗꯁꯨ ꯍꯟꯕ ꯉꯝꯗꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯩꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯊꯣꯛꯂꯅꯤ꯫ ꯇꯦꯝꯕꯁꯨ ꯃꯁꯥꯗꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯀꯤꯕꯅꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯁꯥꯗꯣ ꯈꯔ ꯐꯥꯊꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯐꯤꯌꯥ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯁꯨ ꯅꯪꯅ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯁꯣꯐꯤꯌꯥꯅ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ, ꯌꯥꯔꯣꯏ, ꯃꯗꯨꯈꯛ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯅꯪ ꯃꯐꯝ ꯖꯒꯥ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯀꯩꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯅ ꯉꯝꯒꯗꯧꯔꯤꯕ? ꯉꯝꯕ ꯌꯥꯔꯣꯏ꯫ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯇꯦꯝꯕ, ꯅꯪ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯇꯧꯖꯔꯨꯕ ꯅꯄꯥꯞꯀꯤ ꯐꯣꯜ ꯑꯗꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯗꯕꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯅꯣꯡ ꯑꯗꯨꯁꯨ ꯀꯟꯅ ꯈꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯇꯦꯝꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯝꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯕ ꯃꯇꯨꯡꯗ ꯁꯣꯐꯤꯌꯥ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯊꯋꯥꯏꯗꯨ ꯍꯤꯡꯂꯅꯤ ꯈꯟꯗꯨꯅ ꯇꯦꯝꯕꯁꯨ ꯃꯁꯥꯗꯨ ꯁꯣꯐꯤꯌꯥꯅ ꯃꯥꯡꯈꯤꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯂꯥꯛꯏ꯫ ꯅꯣꯡ ꯑꯗꯨꯁꯨ ꯆꯨꯒꯦ ꯇꯧꯔꯛꯄꯒ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯍꯥꯏꯔꯦꯗꯅ ꯂꯣꯏꯅ ꯍꯦꯛꯇ ꯄꯨꯝꯃꯝ ꯍꯦꯛꯇ ꯃꯝꯃꯤ꯫ ꯇꯦꯝꯕꯁꯨ ꯃꯁꯥꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯛꯏ꯫ ꯃꯩꯅꯒ ꯃꯝꯕꯅꯤ, ꯅꯣꯡꯅꯒ ꯈꯥꯛꯂꯛꯄꯅꯤ꯫ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯆꯦꯜꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯒꯅꯤ ꯍꯥꯏꯗꯅ ꯇꯦꯝꯕ ꯃꯁꯥꯗꯨ ꯃꯥꯔꯒ ꯃꯇꯦꯛ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯆꯦꯜꯂꯛꯏ꯫ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇꯁꯨ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯂꯩꯗꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯥꯛꯇꯦ꯫ ꯇꯦꯝꯕꯅ, ꯑꯩꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ? ꯑꯩꯒꯤ ꯏꯁꯥꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯌꯥꯝ ꯑꯃꯅ ꯄꯤꯛ ꯊꯜꯂꯤ꯫ ꯑꯩ ꯌꯨꯝ ꯌꯧꯕ ꯉꯝꯗꯅ ꯁꯤꯒꯗꯧꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯦꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ ꯃꯁꯛ ꯃꯁꯥꯗꯤ ꯑꯃꯠꯇ ꯎꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯁꯛ ꯃꯁꯥꯗꯤ ꯑꯃꯠꯇ ꯎꯗꯦ꯫ ꯅꯣꯡ ꯈꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯃꯛ ꯇꯥꯏ꯫ ꯇꯦꯝꯕ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯕ ꯃꯇꯨꯡ ꯃꯁꯥꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯆꯞ ꯌꯨꯡꯗꯨꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯦꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯇꯦꯝꯕꯅ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯑꯃꯨꯛꯇꯪꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯂꯛꯄ ꯃꯇꯝꯗ
Sophia-gi masado amuk leiba uramdre. Temba masado kadom thangba sarukta satkre. Sophia do amuk mangkhibaduda leidana yengi. Amuk nong khaklakpa matamda Sophia do temba gi tung thangba saruk adomda leirami. Adubu temba nadi karigumba amata khangba tawda tumina dumak lei. Masil tumba posak amana temba gi mabuk aduda khangaudana sak launa hekta thinjilai. Temba saina khol amaga loinana mafam jaga aduda yamna kan hekta laurai. Sophia su temba gi matungda khangna hekta noi. Temba masadu su saina khol aduna laudana khangi. Sophia na mahaki puksep aduda hanjin temba gi mabuk aduda thinjilli. Temba mafam aduda kudak aduda thawai mangba haibada oire. Sophia do su mamit manangang sangangba makai temba gi masada gi haitharakliba I mayam singado hekta juru launa supsilli. Aduga mabuk adu su hogai duna mathibong marin singado saba horkli. Sophia sa amagi matawgom hekta masado mabuk adu hogai duna temba gi mabuk adu hogai duna saba horkli. Sabi aba saraba matung I singado su loina suppa loiri. Sophia su masado ngangduna mayumay kay pang na dumak satkri. Nongalak kanda temba gi asibak sangado phangli. Mihati na halam lehaidana mayam asina wawa lauba hongnarakli. Adubu Sophia swasumta mikap thorakli. Ngarang mahakna tawkiba pumnamak singado su khaluba matamda masada hainadaba thuk lauba kaya maromama phawba horakli. Sophia na aibu ngarang aibu migi mathibong maringa saru rabra. Paklam liba I sinadi masinadi takpadi aisi temba se hatkre haba ai khangli. As ai di gyamenga amate hekta adri. Aingonda phattaba thabak tawge haidana makhoi ohum sangduna sigi nakalda leiriba surasni utamne makhoi ohumna tawrambani. Aduda aigi sade hek sangba thawaiduna laklaga matawasi thawdosi thokibo iramba yai. Haidana Sophia mahaki masada pakliba I mayam singadasu mahaki ka manungda leiriba ising bottle ado maduna phajana taithokle. Mama mapada wari singa se tamsira khalli. Adubu tamuraga masado amuk ikai katra haiduna khalai. Sophia na wari singa sidi tamdaba yadri. Ai wari singa sidi tamthoktaba yadi. Babaga imaga na khangan baibasi masigi aikidamakta yamna phabani. Hairaga Sophia su ngarang thokiba thodokta-gi hauraga nahan makai mamang thakta-gi haurakliba thodok mayam singado loin hekta tami. Mapaga mamaga da su khangli. Aduga mapana sumna hairai. Ibema thokliba thodok singa sinangi narala amate hek laiti. Masi saudraba nangi nasada yauriba posak singaduna nangi nasada thonba ngaktani. Makoina sanariba thodok kumhai mayam singa sinangbo aranba loina tahanbani. Akhangahi maiba matanaraga phajana yengthoktabadi yaroi. Asomdadi tiambagi khushi adu uba matamda suras amadi utam sumasado pakhatpana khamthengli. Mabani na tawruriba thabak-sing adu maduna maram oiduna mabani sisu khudong thiba nanggadra haidana khanba horakli. Oza babu maiba babugi manakta laktuna babugi manak aduda makhoi ani se thawai kanbiyo haidana haiba hori. Babuna Hai, fattaba thabak-sing adu nakhona tawge haidana nakhona karigidamakta hotnaruribano. Haujikti nupi masasi migi I thakrabanina mapangan kanba haibado irakadore. Nakhoi khara sekselo hairibasini. Oza, aikhoi ki thawai se kanba yararoidra. Yaragadi ozana muktangdi kaino kitangdi ozana simbiuba. Pambay amadi lay. Sigi matik mayay kallaba jantrani khaksi aina isanupagi damakta sabi bani. Adubu isanupadu di siyo haiba mateheg yadi. Mapa aina siyeliba laigitingi sanariba gun mayam singasi mangonda di amata thajadi. Aduna se nabani de sijelo. Hauji kudakta aigi imang makta jantrado sijelo. Makoy ani disu thengthaba tawda jantrado parap sijeli. Oza, siwera di yaradra. Yare. Adu oiragadi karigumba amate hek sangaroi. Numit asidagi hauraga karigumba amate hek tawrakhidri. Sophia su tawkiba pumnamak sing adu laale haiba mahak khangli. Aduna phatraba lai mayam sing ase khaidoke haidana
mahak masada khanba horakli. Baba, ima, ai phatraba lai mayam sing asi amuktang khaidokiba. Natrabadi aigi sasi awasena khol mayam amana pik thanba tari. Asum wana lenba haibado ai oiba tari. Mamaga mapaga na suyari. Surasa amadi utam makoigi mama mapa sing dasu nahan thokiba wari sing ado amate hek tamlamde. Aduga Sophia gi mung manung na sumakhoida thokiba thodok sing Sophia da thokiba thodok sing ado kanagumba amata su tamlamde. Nong manumit ama Sophia sumai babu gi manakta lagli. Sophia na Oza maiba aigi sasi kai keno mayam ama sayet na ba phawi. Ahing khudingi gyamen tadana adum tawi. Ai isana su sigi thodok sing asi phana ba yamna tawrurabani. Adubu ikhan kanadi. Oza maiba na muktang di phana ba aigi sasi lai gitingi oiba thabak asidagi kitang khaidokpiu. Babuna nang na thokiba thodok sing nang na tawkiba pumnamak sing ado ai loina khangi. Adubu nang na sana tawge haidana tawbadi nate. Tawriba thodok sing adusu phatraba nupa masado nangi na khutta pikham nakhiba haibado madumakti thokre. Adubu nang na sana khangdabanina maduda yauriba lai phataba sing adusu laukthokpa daraka oi. Nangi na sada madu yaubaduna maram oiduna yamna awasai thing nangi haibasi madu swai khangi. Phare numidangi matamdo madude hekta lai khuramasi. Haidana numidangi matam madu makhoi tana laklaga lai khuramnaba semba sare maiba babu makhoi su khuramnaba semba saba horaklaba matamni. Surasuma sado laita phama mata khangda adum tumin adum hippi. Ngasigi numit asida makhoi lai khuramnaba semba saribasi sida phakrabadi phanida aigi sasi laita phama mata khanghandabani. Asumna maiba babu yangkok amada kai kaino khara haplaga lai khuramba horakli. Makuta sulang sutali ama pairaga kai kanu murum solaga masu olhanaba tawri. Yerum masu mamangda thami ngorok ngawna lairiba yerumado ngangsangang horakli. Adumna horakpaduda Sophia gi mahaki masadu sulaita phama mata khangba tawda phuk hogalaktuna kai kaino satra tawba horakli. Maiba babu gi manakta sangsinduna mekhai ge haidana tawi. Adubu mama mapa ani maksangduna khami. Babuna mahak aigi sada sanghalakano lang sutali kharibasi masi karigumba amata dingam loi. Adubu masado phazilagadi thamu. Mapana yamna kana phai mamana sumakhong ado konduna khangi. Sophia su thoki aisa ki phazilakano haidana yamna kana ngangi. Babu mantra yamna kana sonba loisilaklaba matam aduda babu na mamit usin asun hairai. Nupi masado laimaidi hipallo. Adubu masado di lenghan ba matayadi. Nupa nang na khara kalli masado khara kana phazillo. Haidana Sophia do laimaidi hipalli. Babu hogalakli. Makuta sandi sapi ama paiduna tholakli. Aduga mantra khara soli sandi sapi aduda. Sophia da hayum hairaga maraibak chapchan hekta namsili. Sophia suma sado sena khol phawbe malaktana yamna kan hekta laurai. Ahingi mata maduda kan hekta laurak paduda Suras mahaki masado laita pham khangdana kirakli. Onthokna saptra se kan khreda lai khuram libasi kiam wa libasano aidi sasi tumba gamate yadri. Yumlon kairona ba singa da sutare. Adubu Sophia da tawriba pumnamak singa sima khoiso mata khangdabanina kaidawrage haidana khuning kang dana ahingi mata maduda makhoisu yengnai. Sophia mahaki masado thak niktuna maikhu mayam ama kakhalakli. Maiba babu sumasilda kai kainu yamna solli. Laiwatin wa solaba matungda Sophia da sangliba mahaki phatraba thawaya do kokthokke haidana aroibo ina mantra sonduna siki chapidu de yamna kanna thajilli. Aduna thajin baduda Sophia gi mahaki masadagi kanagumba ma satlongna paithokri. Mami sami oina paithokki baduda mama mapa ani do ki na yengi. Aduga Sophia di masado patrak launa takri. Maiba babu tinthaba mata tawda laibakna saba sapu ahingba masado paikhalakli. Aduga thawai mi do koksinabagi damakta laiwatin wa sonduna koksilakli. Thawai mi de suphana kuina marai mara tawduna changlo haiba yadi. Adubu babu na yamna kanna kaubana thawai mi do sapu ahingba manung aduda sangkhri.
Babusu makhum adu sat hangzili aduga payana saba thori amana tawraga krak krak launa laksinduna kisili. Babuna nupi masa sidi ngasigidi gyan tana pothalo hayeng nongalaga gyan tana wari watai sanaba yaraklani adubu masa se khara makhadi sokthaganida sigi manungda yauriba lai phataba sidi ai mafam khangna manghal horage si semanghandragadi mahaki masada mo hanjalakani phare ngasigi oina diangang ado pothalo masado warani haidana mama mapa ani sangduna Sophia do imung tamna pusingkre. Babu su lai khuramba loisillaba matung dakhina lauraba matung aduda mayumda hankre. Babu na turel khongba lamda lai aduga machil tumba posak amana yamna luna tawtharaba matungda chafu do phumlami. Babu su mayumda gyan tana handuna dumak pothakre. Nongalak laba matamda Sophia do gyan lakle. Sophia nahan makhaiga iman manadaba mataw mada masado ngasidi haifam khangdana nungaiba haibado oirami. Masado su sokthaba amata phawkhidre. Mama mapa anidisu khara nungairabra haiduna sanglai. Sophia su karigumba amata tawdre haidana mama mapa anida hairami. Asum tawdana makha tarakpada Sophia da tawkiba pumnamaksing phatraba lai sangduna mahakna maibi oiduna sanaba pumnamaksing mahaki masagi phanaba sanabada lyumthangnaba Surasna uramba pumnamaksing adusu haujikti loina phakre. Surasu matung manau phataba thabaksing asi tawge haiba mata khankidre. Tembado dum sikhibaduda mabani sodum sirakadra haiduna khankibani. Adubu laibak phaba amana babuna sanaduna loisingkhibadagi makhoisu karigumba amata hek tawkidre. Wari ase matang asida loisinjare. Wari ase nungaibirabadi like amadi subscribe share tawbiramo haiduna jari. Phare mayam adudi ngasigidi matang asida loisinjarage. Matangi warida oina thengnarasi.